ahan mamakada meeting tabiri basing punumapu James Agurjamna ikok nona kurumjari hanaki chahiye sida Ningol singi Chakoubagee sigidama Arambai Tengona lori ba thodang asibu puning thoget chaboina tongan ba Arambai Tengoli unit Khrada Diamond TV Wahung Radio masige satminari ba mai teinuk sagi member sing Diamond gi family umnamak Diamond bu tabi ba Wahung Radio bu tabi bi maivel sing loinana awana kayada mateng pangduna lakchaba madugi sharuk amagi manung channa handak Arambai Tengolna Chakoubagee sigidama yamdaba tongan ba unit Khrada lupa lising humudra kha mateng pangjabani masibu mapung phanbi ba miyam punumak kaduga Diamond gi family leibiri ba punumapu hanana thagachari ikai khumnajari Khoi mayam loina thok lakli base nushi birai pa kan na bani na khoi dai he na ima bu nushi ba malem da ni sun le dam loi athoba ima ke pare sin athobi ima ke mamo khoi gi thau na